ꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯔꯤꯅꯥꯕꯂꯥ ꯂꯥꯏꯔꯦꯟꯖꯝꯅ ꯏꯄꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ All Manipuri Women Association Assamꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯆꯥꯕꯤꯔꯛꯇꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ All Assamꯒꯤ ꯑꯣꯏꯕ ꯂꯨꯞ ꯑꯃ ꯍꯧꯗꯣꯛꯆꯒꯦ ꯊꯧꯔꯥꯡꯖꯕꯅꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡ ꯍꯥꯏꯔꯒꯗꯤ All Manipuri Women Association Assam हाइबसिनी अदुगा लुप असिगी पांडम असिना एम्पावरमेंट स्ट्रेंथ एंड यूनिटी सोशल डेवलपमेंट एंड एकेडमिक ग्रोथ हाइबसिदनी अदुगा लुप असिगी मतेंगना हगोलबलिबा जेनरेशन सिंगदा अनोबा प्लेटफॉर्म अमा पिबिबा नमनबो होनाबा हाइबसिनी लुप अमा लिंखत हाइबसिदा लुप ति मयाम लेखले अदुबो एकोय लेरिबा लुप मयाम सिना एकोय मसेन अमतनी हाइबगी पांडम सिदा खुसमना अमगा मतें पांगदुना मयाम होनमिनासी सोगमिनासी असी हायरगा ए मतांग सिदा लोसनजरगे अदुगा मखा असिदी एकोगी मिफम असिगी मपु ओइबिरिबा डॉक्टर सुशीला सिंह लुप असिदी प्रेसिडेंट ओइबिरिबा फंबुबिरिबा इजे सुशीला सिंह दा सिनाजरगे थागतजरी Thank you so much. Every now binabala mayam mafamda ina asi kita hindi bawa tang hongbo jegi asi mamangda ina aikoni thangni matangduda ina mafam sigi kondam bokambi ba drai ma khramje aduri di matungda ina thaba aikoni ngasi degi hoba pangthokhre pangthokhre khanjeba thaba asi bu mai pangabagi damakta haina aigi guru ओइना ओइबिबा आइगु पोपिबा इमाइपा अमदि आइगि बाइ मासकपा इकुपो अमदि नेमबपो लाबना मफम सिदगी प्रमजे माहिसे खरा गोत्री मामासिदा आइना हाइजनिंगबदि आइगि पुनिंगदि ओइबा खितंग फोंदोकसेगे मयामि मफमदा बेदि आइना मसिगी आइना पिकनिंगेदि होना सिगी असुमाइ तौना करिगुम्बा एसोसिएशन खंदे करिगुम्बा ऑर्गेनाइजेशन अमतंग फोम तौजगे आइगि मिदे इजाति दमताय आइगि होना साम अदुम आइगि थमोइदा थमजे अदो तुम मतंदि नोंगि हौजलगे केसु नोंगि अदुम चावसलगना हनोइसलगे नसी जोगोदे कोइना करिगुम्बा आइना थबगुम्बा पांथोकमंजगिदि अदुदुगा आइना खनजे अदुगा आइना खले मतम सौजनगिबना लोइ तोरे अदुदुना कुंसिदि 2026 सिगति थबक कोइना पांथोकना फरद्रा हाइना खनजदुना आइना आइगि कोलिक्सिंग आइगि हमिना जामिनाबा इमानबा अमदि सिगलैबा सिंसिदा आइना खितंग आइना सुमाइ तौजगे हाइना खलि कोइ मयाम सपोर्ट तौबियोना हाइजरबो मतमदा मखोइना जामना हरावना जागिरि मोइना हाइ अस कोइ सुमाना मतम अमदगी कोइ सुमाइना खन लैबनि हाइना तुमाइ तौना कोइ वाखलसे माना रुले जाम दुंगाइ अदु मतमदा कोइना si association si form tauseina koina tanaraga tumatuma tawbani aduga koina date se ngasi 26 January se lepi kanino haibuga ꯑꯩꯈꯣꯏꯒꯤ ꯐꯣꯝꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯕ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦज ꯑꯦ ꯁꯤꯇꯤꯖꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯗꯨꯅ ꯉꯁꯤꯒꯤ 26 January ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛꯇꯤꯞ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤꯗꯒꯤ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯦ ꯑꯦꯛꯇꯤꯞ ꯑꯣꯏꯅ ꯃꯇꯨꯡꯗ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯣꯏꯅ 26 January ꯑꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯍꯧꯕꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯗꯃꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯁꯦꯂꯦꯛ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯗꯤꯟꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯤꯒꯤ ꯗꯤꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯗ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ 26 and 26 ꯑꯁꯤꯒꯨꯝꯕ ꯃꯁꯤꯒꯤ ꯆꯍꯤꯁꯤꯗ ꯇꯥꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯁꯤꯡꯁꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯐꯪꯂꯔꯣꯏ ꯃꯔꯝꯗꯤ 26 January and 2026 ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ inaugural ceremony se aikoi pangthoksege aikoi mayam taraga aikoi lepsegibani asigi matungda aikoina ei kajitang aikoigi association sigi oiba pandam do kitang ai pongdoksege aikoigi association sigi pandam ahum khak leijei ahanbadana empowerment ani subadana unity amadi ahum subadana transformation ado empowerment asigi makhada basically aikoigi women empowerment nupi singi oiba moina masabu self dependent oijaba makoigi nupa singa tanjadraba su makoina masa matonda masagi sel thoksaba ngamba adugi panggan gi damakta sogatpiba aduda sunatana
ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯃꯤꯌꯥꯝ ꯁꯃꯥꯖꯀꯤ ꯃꯃꯥꯡꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯄꯨꯝꯅꯃꯛꯁꯨ ꯃꯁꯤꯒ ꯆꯤꯡꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯠ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯠ ꯑꯗꯨ ꯄꯨꯝꯅꯃꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯁꯤꯗ ꯆꯤꯡꯈ꯭ꯔꯦ ꯃꯗꯨꯁꯤꯡꯗꯨꯕꯨ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯍꯟꯕ ꯆꯥꯎꯈꯠꯍꯟꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯄꯥꯟꯗꯝꯅ ꯌꯨꯅꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯖꯥꯇꯤꯒꯤ ꯃꯔꯛꯇ ꯍꯣꯏ ꯌꯨꯅꯤꯇꯤꯕꯨꯗꯤ ꯂꯩ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯀꯌꯥꯗ ꯑꯗꯨꯝ ꯌꯨꯅꯤꯇꯤ ꯑꯣꯏꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯥꯟꯅꯕꯗ ꯁꯦꯀꯦꯟ ꯄꯥꯟꯗꯝꯁꯦ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯊꯝꯃꯁꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕ ꯑꯃ ꯄꯨꯔꯛꯅꯕ ꯄꯨꯛꯅꯤꯡ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯍꯟꯕ ꯍꯣꯠꯅꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝꯇꯕꯨ ꯚꯣꯠ ꯂꯦꯞꯄꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯆꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯁꯤꯗ MLA ꯑꯃ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯥꯔꯤꯌꯦꯠꯇ ꯆꯠꯄ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯖꯍꯥ ꯑꯃ ꯇꯧꯔꯛꯄ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃ ꯁꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤ ꯂꯩꯇꯕꯅꯤ나 ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯃꯤꯇꯩ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯤꯕ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯅꯠꯇ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯕ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯦꯇꯥꯛ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯃꯗꯤ ꯀꯟꯕ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯟꯕꯁꯦ ꯑꯁꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯖꯍꯥ ꯊꯕꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯣꯠꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯥꯟꯗꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯀꯣ ꯑꯗꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠꯂꯣꯏ ꯑꯃ ꯄꯨꯔꯛꯄ ꯏꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯈꯪꯗꯦ ꯚꯣꯀꯦꯁꯅꯦꯜ ꯁ꯭ꯀꯤꯜꯁꯇ ꯈꯪꯗꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯈꯪꯗꯦ ꯗꯦ ꯇꯨ ꯗꯦ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯀꯦꯜ ꯀꯟꯗꯤꯁꯟꯗ ꯈꯪꯗꯦ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇ ꯌꯥꯎꯂꯣꯏ ꯑꯃ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯛꯅꯤꯡ ꯆꯦꯜꯂꯛꯀꯅꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ overall social change and development ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ aims and objects ꯈꯛꯇꯪ ꯊꯝꯖꯩ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯑꯩ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯒꯦ ꯃꯁꯤ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩꯅ ꯀꯩꯅꯣ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯏꯈꯤꯕꯅꯤꯀꯣ ꯑꯗꯣ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ to sustain the development of Manipuri community. Secondly, to preserve the culture, customs and traditions of Manipuri community. Third, to bring refillingness, unity and integration among the people of Manipuri community. Fourth, to encourage and safeguard the future generation. 5, to meet the mental and physical health of the needy people of the present society, not only for Manipuri community, but also for all the community of India. 6, to empower the women of the nation to be a perfect entrepreneur. 7, to remove the illegal practices that hampers the society. 8, to give reward in case of achievement by a Manipuri community member. Asumai tauna aikoina ꯑꯩꯈꯣꯏꯒꯤ aims and objects ꯁꯦ ꯊꯝꯖꯩ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯇꯩꯁꯨ ꯀꯔꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯗꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯉꯥꯡꯖꯔꯔꯣꯏꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯇꯩ ꯃꯤꯁꯨ ꯉꯥꯡꯒꯗꯕ ꯂꯩꯔꯤ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯇꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤꯒꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯁꯨꯝꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯔꯤꯋꯥꯔꯗ ꯄꯤꯗꯨꯅ ꯃꯥꯕꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯎꯔꯒ ꯑꯩꯁꯨ ꯇꯧꯒꯦ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤꯅ ꯑꯩꯁꯨ ꯇꯧꯒꯦ ꯐꯒꯠꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯦꯟꯀꯔꯦꯖ ꯑꯃ ꯄꯨꯔꯛꯅꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯌꯥꯝꯅ ꯐꯕ ꯁꯨꯝꯇꯕꯨ ꯄꯩꯁꯥ ꯂꯩꯖꯗꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯦꯃꯤꯂꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯆꯥꯎꯈꯠꯄ ꯉꯝꯃꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯪꯗꯦ ꯖꯍꯥ ꯈꯪꯗꯦ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝꯇꯕꯨ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯥꯡꯗꯁꯨ
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯆꯠꯂꯨꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯦꯁꯇꯗꯤ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯀꯅꯥꯁꯨ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯗꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯕ ꯑꯩꯒꯤ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯄꯥꯔꯁꯣꯅꯦꯜ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗ ꯆꯪꯕꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯃꯈꯥꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯗꯨꯒꯤ ꯃꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯤꯗꯕꯨ MLA ꯑꯃ MP ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃ ꯎꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯕꯣꯗꯤꯒꯤ ꯃꯈꯥꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯚꯦꯂꯨꯗꯣ ꯌꯥꯝꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯟꯖꯔꯒ ꯆꯥꯎꯈꯠ ꯂꯝꯗꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯕꯨ ꯀꯟꯕ ꯑꯩꯒꯤ ꯆꯠꯅꯕꯤ ꯑꯩꯒꯤ ꯀꯁꯇꯝꯁ ꯇ꯭ꯔꯦꯗꯤꯁꯟꯁꯤꯕꯨ ꯐꯖꯅ ꯆꯥꯎꯈꯠꯇꯅ ꯊꯝꯕꯤꯕ ꯑꯗꯨ ꯃꯊꯛꯇ ꯁꯣꯁꯤꯌꯦꯜ ꯗꯦꯕꯂꯞꯃꯦꯟ ꯏꯟ ꯗ ꯐꯤꯜड ꯑꯣꯐ ꯏꯗꯨꯀꯦꯁꯟꯗ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯆꯥꯎꯈꯠ ꯂꯝꯗꯥꯡ ꯑꯣꯏꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏ ꯂꯤꯡꯈꯠꯀꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯒꯠꯆꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯒꯨꯋꯥꯍꯥꯇꯤꯁꯤꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯦꯟꯗꯤ ꯒꯨꯋꯥꯍꯥꯇꯤꯁꯤꯒ ꯍꯧꯒꯠꯂꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯕ꯭ꯔꯥꯟꯁ ꯑꯣꯏꯅ ꯁꯟꯗꯣꯛꯆꯔꯒ ꯃꯈꯥ ꯇꯥꯕꯗ ꯑꯣꯜ ꯑꯁꯥꯝꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯝ ꯂꯩꯍꯧꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯖꯗꯨꯅ ꯇꯧꯖꯕꯅꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯁꯧꯒꯠꯆꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯥꯔꯤ ꯑꯃꯗꯤ ꯀꯦꯁꯤꯌꯥꯔ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯃꯦꯝꯕꯔꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ 3 ꯊꯣꯛꯅ ꯊꯝꯖꯩ ꯑꯃꯅ ꯀꯣꯔ ꯃꯦꯝꯕꯔ ꯑꯗꯨꯗꯒꯤꯗꯤ ꯑꯅꯤꯁꯨꯕꯗꯅ ꯂꯥꯏꯠ ꯃꯦꯝꯕꯔ ꯑꯍꯨꯝꯁꯨꯕꯗꯅ ꯑꯣꯔꯗꯤꯅꯥꯔꯤ ꯃꯦꯝꯕꯔ ꯑꯗꯣ ꯀꯣꯔ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯃꯣꯏꯁꯤꯡꯁꯤꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯖꯍꯥ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯅ ꯏꯟꯚꯣꯜꯚ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯥꯏꯠ ꯃꯦꯝꯕꯔ ꯑꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯅꯤ ꯃꯈꯣꯏꯅ ꯖꯍꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯅ ꯄ꯭ꯔꯣꯖꯦꯛट ꯐꯪꯕ ꯈꯪꯗꯦ ꯖꯍꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯇꯤꯡ ꯈꯪꯗꯦ ꯀꯔꯤ ꯖꯍꯥ ꯄꯨꯝꯅꯃꯛꯇꯁꯨ ꯃꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯄꯨꯟꯁꯤ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯃꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯃꯗꯤ ꯁꯧꯒꯠꯄꯤꯕ ꯑꯗꯨꯒ ꯑꯣꯔꯗꯤꯅꯥꯔꯤ ꯃꯦꯝꯕꯔ ꯑꯁꯤꯅ ꯑꯁꯨꯝꯇꯕꯨ ꯑꯁ꯭ꯋꯥꯏꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯄꯥꯟꯒꯤ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯤꯗ ꯂꯩꯔꯝꯃꯒꯁꯨ ꯀꯣꯟꯅ ꯐ꯭ꯌꯨꯆꯔꯗ ꯃꯄꯥꯟꯗ ꯂꯩꯈꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯁꯤꯡꯗꯨꯅ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯏꯟꯚꯣꯜꯚꯃꯦꯟ ꯌꯥꯝꯅ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯑꯣꯔꯗꯤꯅꯥꯔꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯗꯨꯅ ꯑꯁꯥꯝꯒꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯃꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯀꯁꯇꯝꯁꯤꯕꯨ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯑꯃꯗꯤ ꯆꯥꯎꯜꯂꯣꯏ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯤꯅꯥ ꯆꯅꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯤꯜꯂꯕ ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯃꯤꯐꯝ ꯑꯁꯤꯗꯃꯛ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯗꯃꯛ ꯑꯩꯅ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯤꯡꯈꯠꯆꯒꯦ ꯈꯟꯖꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯉꯁꯤ ꯐꯣꯔꯝ ꯇꯧꯕ ꯉꯝꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ